I'm hard. Nong adum su churi may sumut kre internet sum tayate natrate. Mayam, I video sibu yang biriba khudimag thagachari subscribe tawdaba yaw tari mayam subscribe social tawshinbiramo ado mayam aina hi chadoise pork chow adaga changanga si khakta aina charaage aduga mayam aigi giveaway do tawkhrabane mi ani claim lae mi ama taraju haiba username do adu laktribako ado yaragadi nam Instagram da text tawbiro aduga mayam giveaway mayam tarakini bako adum participate tawbiyo adu support them tawbiyo adu video padum yenbiyo bako adu natradi khanghaudaba mayam ama yawgani ba adune ado mayam chaw horage ari sauce yam pame sauce ka se loira pot ne ba ai yung direct ta tham good pork chow
Chow Chow Mukbang nào bra. Kemarin tawarnya ada down. Oh my god. ꯆꯥꯗ ꯌꯥꯝ ꯁꯥꯔꯤꯌꯦ ꯑꯗꯨ ꯆꯥꯔꯛꯑꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯧꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯃ ꯑꯣꯏꯔꯦ ꯔꯦꯁꯤꯄꯤꯗꯣ ꯑꯗꯨꯝ ꯍꯥꯞꯄꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯅꯣꯡꯗꯤ ꯑꯗꯨꯝ ꯆꯨꯔ ꯂꯩꯌꯦ ꯁꯤꯗ ꯑꯗꯨꯝ ꯅꯣꯡ ꯆꯨꯔ ꯂꯩ ꯃꯩꯁꯤꯁꯨ ꯉꯁꯥꯏꯗꯩ ꯂꯥꯛꯇ꯭ꯔꯤꯅꯦ ꯌꯥꯝꯅ ꯃꯩ ꯂꯥꯛꯇꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯦꯠꯋꯥꯔꯛ ꯌꯥꯗꯦꯕ ꯃꯩ ꯃꯨꯠꯂꯗꯤ ꯑꯗꯨꯝ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯌꯥꯝ ꯍꯥꯎꯋꯦ ꯃꯅꯤꯄꯨꯔꯗꯗꯤ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯎꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯌꯥꯝ ꯇꯧꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯌꯥꯝꯅ ꯆꯥꯔꯛꯀꯦ ꯇꯧꯕꯅꯤꯅꯦ ꯁꯧꯒ꯭ꯔꯤ ꯌꯥꯝ ꯁꯨꯡꯌꯣꯟꯗ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯔꯣꯛ ꯆꯥꯅꯤꯡꯉꯦ ꯁꯣꯁꯁꯦ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯇꯥꯔꯛꯈꯤꯗ꯭ꯔꯤꯁꯦ ꯁꯣꯁ ꯌꯥꯎꯗꯔꯦ ꯁꯣꯁ ꯌꯥꯝ ꯄꯥꯝꯅ ꯍꯥꯟꯅ ꯄꯥꯝꯃꯝꯗꯕꯅꯤꯗ ꯀꯃꯥꯏꯅ ꯄꯥꯝꯃꯛꯏꯅꯣ ꯈꯪꯗꯦ hảo lắm. 모록 짜닝해.
ꯃꯌꯥꯝ ꯑꯩꯗꯤ ꯃꯣꯔꯣꯛ ꯆꯥꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯔꯣꯛ ꯆꯥꯔꯛꯀꯦ ꯃꯣꯔꯣꯛꯁꯦ ꯌꯥꯎꯗꯦꯕꯀꯣ ꯃꯣꯔꯣꯛ ꯍꯥꯞꯇꯦꯕ ꯇꯧꯁꯦ ꯉꯁꯤꯁꯦ ꯆꯧꯒ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯆꯥꯒꯦ ꯇꯧꯔꯝꯕꯅꯦꯕ ꯅꯣꯡ ꯑꯗꯨꯝ ꯆꯨ ꯂꯩꯌꯦꯕ ꯑꯗꯣ ꯃꯤꯃꯤ ꯂꯩꯕ ꯆꯠꯄꯗꯣ ꯌꯥꯝ ꯇꯜꯂꯕꯀꯣ ꯑꯗꯨꯗꯨꯒꯤ ꯉꯁꯥꯏꯅ ꯄꯣꯔꯛ ꯂꯩꯕ ꯆꯠꯄꯗꯣ ꯂꯩꯍꯧꯗ꯭ꯔꯦ ꯑꯩꯗꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯥꯔꯠꯀ꯭ꯋꯦꯛ ꯇꯧꯔꯤꯃ ꯑꯥꯔꯠꯀ꯭ꯋꯦꯛ ꯇꯧꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯣ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯌꯥꯎꯔꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯉꯥꯛꯇꯪꯅꯤ ꯑꯥꯔꯠꯀ꯭ꯋꯦꯛ ꯀꯗꯛ 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 ꯇꯧꯔꯝꯃꯦ ꯑꯩꯅ ꯃꯣꯔꯣꯛ ꯂꯧꯔꯨꯒꯦ ꯍꯥꯏꯔꯨꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯝ ꯀꯥꯟꯗ ꯃꯣꯔꯣꯛ ꯑꯝꯇ ꯁꯥꯏꯖꯟꯒꯦ Nice. ꯃꯩ ꯃꯨꯠꯈꯔꯦ ꯐ꯭ꯂꯥꯁ ꯊꯥꯜꯂꯒ ꯑꯗꯨꯝ ꯆꯥꯔꯛꯑꯒꯦꯕ ꯉꯥꯏꯔꯗꯤ ꯌꯥꯔꯔꯣꯏꯕ ꯂꯣꯏ ꯏꯪꯈ꯭ꯔꯦꯕ ꯃꯩꯁꯤꯗꯤ ꯅꯨꯡꯇꯤ ꯁꯨꯃꯥꯏꯅ ꯃꯨꯠꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯅꯝꯅꯤ ꯁꯤꯗꯤ ꯈꯔ ꯅꯍꯥꯟꯗꯒꯤ ꯅꯣꯡ ꯑꯗꯨꯝ ꯆꯨꯕꯗ ꯃꯩꯁꯨ ꯂꯥꯛꯇꯦꯕ ꯃꯩ ꯑꯗꯨꯝ ꯂꯥꯛꯇꯦ ꯁꯤꯗꯤ ꯃꯩ ꯂꯥꯛꯇ꯭ꯔꯦ ꯏꯟꯇꯔꯅꯦꯠ ꯑꯗꯨꯝ ꯌꯥꯗꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯕꯦꯔꯥꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠ ꯐꯪꯗꯕꯗꯨꯗꯤ ꯑꯃꯨꯛ ꯈꯔ ꯂꯥꯏꯔꯦꯕꯀꯣ ꯅꯦꯠꯋꯥꯛ ꯑꯃꯨꯛ ꯌꯥꯗꯕꯩꯅꯦ ꯐꯣꯟ ꯔꯤꯡ ꯀꯩꯀꯥ ꯌꯥꯝ ꯌꯥꯗꯕꯤ ꯕꯦꯔꯥꯅꯤ ꯃꯣꯏꯁꯦ ꯄꯨꯔꯥ ꯀꯃꯥꯏꯅ ꯈꯪꯗꯦ ꯀꯝꯄ꯭ꯂꯦꯟ ꯀꯅꯥꯝ ꯇꯧꯕꯤꯗꯕ ꯈꯪꯗꯦꯕ ꯍꯥꯏꯕꯗꯤ ꯃꯩ ꯃꯨꯠꯂꯦꯅꯕꯨ ꯅꯦꯠꯋꯥꯛ ꯌꯥꯗꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ
ꯅꯦꯠꯋꯥꯛ ꯌꯥꯗꯕ ꯏꯟꯇꯔꯅꯦꯠꯀ ꯅꯠꯇꯕ ꯅꯦꯠꯋꯥꯛ ꯌꯥꯗꯕ ꯕꯦꯔꯥꯅꯤ ꯁꯥꯎꯅꯤꯡꯉꯦ ꯁꯤ ꯈꯜꯂꯨꯔꯗꯤ ngасai ꯆꯧ ꯍꯧꯔꯤꯀꯥꯟꯗꯁꯨ ꯃꯩꯁꯦ ꯑꯗꯨꯝ ꯃꯨꯠꯇꯣꯏꯅꯦꯕ ꯒ꯭ꯂꯥꯁꯇ ꯊꯝꯃꯤꯅꯦꯀꯣ ꯐꯣꯟ ꯑꯃꯁꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡꯒꯤ ꯐꯥꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯃꯩ ꯃꯨꯠꯂꯒ ꯆꯥꯕ ꯅꯨꯡꯉꯥꯏꯅꯦ ꯃꯝꯒ ꯃꯝꯃ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦꯕ ꯐꯣꯟꯗꯒꯤ ꯐ꯭ꯂꯥꯛꯁ ꯑꯃ ꯊꯥꯜꯂꯦ ꯁꯣꯝꯗꯒꯤ ꯐ꯭ꯂꯥꯁ ꯑꯃ ꯊꯥꯜꯂꯦ ꯃꯩ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯕꯗ ꯆꯧꯒꯁꯦ ꯏꯪꯈ꯭ꯔꯦꯕ ꯏꯪꯉꯦ ꯆꯥꯕꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯇꯧꯔꯤꯁꯤꯕꯨ ꯅꯣꯛꯅꯤꯡꯉꯒ ꯃꯊꯥ ꯁꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯁꯨ ꯀꯥꯎꯔꯝꯒꯅꯣ ꯃꯌꯥꯝ ꯆꯥꯔꯛꯑꯣ ꯍꯤꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯑꯗꯨꯒ ꯁꯧꯒ꯭ꯔꯤꯗꯨꯗꯤ ꯈꯤꯇꯪ ꯐꯪꯗꯕꯒꯤ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯐꯪꯗꯕ ꯄꯣꯠꯀꯨꯝꯕꯗꯗꯤ ꯍꯦꯛꯇ ꯐꯔꯛ ꯇꯥꯏꯕ ꯑꯗꯨꯒ ꯏꯔꯣꯟꯕꯗ ꯂꯐꯨ ꯏꯔꯣꯟꯕ ꯄꯥꯟ ꯏꯔꯣꯟꯕ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯐꯪꯕꯕꯨꯗꯤ ꯑꯗꯣ ꯑꯩ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯩꯀꯩ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯏꯪꯕꯒꯤ ꯃꯍꯥꯎꯁꯦ ꯉꯁꯥꯏꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯉꯁꯥꯏ ꯑꯩꯁꯦ ꯒꯦꯞ ꯂꯩꯔꯨꯔꯦꯕ ꯃꯩ ꯉꯥꯛꯇꯪ ꯉꯥꯏꯒꯦ ꯀꯥꯏꯅ ꯑꯃꯝꯕꯁꯦ ꯆꯧꯁꯤ ꯊꯥꯡꯒꯠꯇꯅ ꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏ ꯐꯥꯎꯕ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯊꯪꯗ ꯀꯩ ꯆꯥꯔꯛꯑꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯊꯦꯡꯀ꯭ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯀꯣ ꯃꯩ ꯃꯨꯠꯈ꯭ꯔꯁꯨꯅꯦ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯕꯣꯔꯤꯡ ꯆꯨꯔꯗ꯭ꯔꯥ ꯈꯟꯕꯅꯦ ꯑꯩ ꯌꯥꯝ ꯆꯨꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯤ ꯁꯤꯕꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯃꯌꯥꯝ ꯐꯖꯅ ꯂꯩꯕꯤꯌꯣ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯁꯨꯝꯕꯁꯤꯗꯤ ꯇꯝꯕ ꯑꯝꯇ ꯉꯝꯗꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕꯀꯣ ꯃꯊꯪ ꯇꯧꯔꯛꯏ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ